Leingak Mapangal Kalhanba Haibasi Meeymgi Mateng Yaodanadi Oithokpa Ngamloi haina Lamlai AC MLA Kh Ibomcha phongdorakli wafam asi All Manipur Bodybuilders Association amade Manipur University Students Union silaga Manipur University gi auditorium da pangtokpa humpunitoi suba Mr Manipur gi competition da mahakna phongdokhibani thawramaduda chief guest ki warol piraduna MLA Ibomcha na hai mangjil thaba stadium ohenba haibasi leiriba Meeymgi makha yamna poli tinjang kaijang daba masama ufaba amade thakshi khasi leiba myoi sing matik chana leiraba matamda lamdam ama chawkhatpagi asingba masak adu uba phangani Leibak nungsibagi wakalon amade oizaba kaya thadokuna ifrup kidama kathokpa haibasisu lamdam ama chawkhana bohanabada mathau taba amani haina MLA Ibomcha na makha taki Humpunitoi suba Mr Manipur contest aduda senior bodybuilding da contestant marifumanga master bodybuilding da contestant kunmari junior bodybuilding da yankai mari men's sport physics da contestant kuntramapan physically challenged ki kanglup da contestant ani women bodybuilding da contestant ani women's model physics da contestant tarana saruyaki aina discipline haibasida aina meeymda aina kitang thamjalingada koi sumna khaktagi koi sports piriba discipline singdo koi ngakpa khutnataba haibutare aduna koi nationalism amasung patriotism adi irba jatibu nungsibagi wakhal leiba irba jatidu hanabagi damukta kathokpa ngamma Madu kita makta ishari oijaba kaya thadokpa ngamba haibasisu koi nation amagi khwaidagi hena maruoiba discipline amani haina aida dumaina ikpongino phawje